ꯑꯍꯥꯟꯕꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯆꯟꯅ ꯎꯜꯂꯧ ꯁꯖꯧ ꯂꯩꯀꯥꯏꯗ ꯍꯥꯡꯕ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯃꯤꯡ ꯑꯍꯣꯡꯁꯥꯡꯕꯝ ꯏꯅꯥꯎꯕꯤ ꯁꯤꯡꯍꯥ ꯆꯍꯤ 53 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯕ ꯁꯤꯡꯍꯥ ꯀꯧꯏ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯕ ꯇꯨꯔꯨꯕꯨꯡ ꯕꯪꯒ꯭ꯂꯥꯗꯒꯤꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯕꯗ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯅꯝꯕꯣꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯕ ꯃꯇꯨꯡ ꯂꯩꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯉꯁꯤ ꯎꯜꯂꯧ ꯁꯖꯧ ꯂꯩꯀꯥꯏꯗ ꯍꯥꯡꯕ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯩꯈꯤꯗꯕꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪꯂꯣꯏ ꯅꯨꯄꯤ 6 ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯃ ꯑꯣꯏꯔꯤꯕ ꯃꯌꯥꯏ ꯂꯝꯕꯤ ꯄꯔꯤꯡ ꯁꯦꯝꯖꯤꯟꯕꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯃꯌꯥꯏ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯃꯣꯡꯁꯪꯒꯥꯏꯗꯒꯤ ꯁꯦꯡꯃꯥꯏꯖꯤꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯏ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯋꯥꯡꯒꯣꯏ ꯕꯖꯥꯔ ꯃꯅꯥꯛꯇ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯥꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯃꯤꯌꯥꯝ ꯇꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯆꯧꯕ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯣꯝꯗꯣꯝꯕꯤ ꯆꯍꯤ 53, ꯊꯣꯏꯆꯥ ꯆꯍꯤ 50, ꯁꯣꯔꯣ ꯆꯍꯤ 62 ꯑꯃꯗꯤ ꯖꯥꯏꯔꯥꯅꯤ ꯆꯍꯤ 52ꯕꯨ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯖꯤꯟꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯑꯁꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄꯅꯤ, ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯁꯤꯑꯦꯝ ꯁꯤꯟꯗꯣꯛꯂꯒ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯟꯊꯗꯕ ꯌꯥꯗꯦ꯫ ꯑꯃꯤꯠ ꯁꯥꯍ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 10 ꯁꯨꯖꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯡꯊꯛꯀꯤ ꯄꯨꯋꯥꯔꯤꯒ ꯆꯥꯡꯗꯝꯅꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯆꯪꯈꯤꯒꯅꯤ ꯍꯥꯏꯕꯇ ꯅꯠꯇꯅ ꯂꯥꯟ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯣꯛꯍꯟꯕ ꯏꯔꯥꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯒ ꯍꯧꯖꯤꯛꯅ ꯏꯊꯅꯤꯛ ꯀ꯭ꯂꯥꯁꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯣꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄꯅꯤ, ꯃꯁꯤꯗ ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯑꯦꯖꯦꯟꯗꯥ ꯑꯥꯖꯇꯛ 2024 ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯏꯟꯗꯤꯌꯥ ꯇꯨꯗꯦꯒꯤ ꯖꯔꯅꯦꯂꯤꯁꯠ ꯔꯥꯍꯨꯜ ꯀꯟꯋꯥꯜꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯕꯨ ꯁꯔꯗꯥꯔ ꯄꯇꯦꯜꯒ ꯆꯥꯡꯗꯝꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯅ ꯁꯤꯡꯇꯥꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯨꯃꯤꯠ 700 ꯍꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯊꯅꯤꯛ ꯀ꯭ꯂꯥꯁꯅꯤ, ꯃꯃꯥꯡꯊꯛꯇ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯡꯗꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯉꯤ, ꯆꯍꯤ 3ꯗꯒꯤ ꯍꯦꯟꯅ ꯆꯪꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯥꯡꯕꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯇꯨꯅ ꯀꯥ ꯍꯦꯟꯅ ꯏꯔꯥꯡ ꯍꯧꯍꯟꯅꯅꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯁꯦꯡꯗꯣꯛꯂꯕꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯪ ꯇꯥꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯇꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯅꯤ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯂꯒ ꯃꯗꯨꯒꯤ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯟꯊꯗꯕ ꯌꯥꯗꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯂꯒ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯨꯛꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯑꯄꯨꯟꯕ ꯚꯥꯔꯠꯇ ꯃꯅꯤꯄꯨꯔ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯥ? ꯃꯅꯤꯄꯨꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅꯗ꯭ꯔꯤ꯫
ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯒꯨꯝꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯄꯨꯟꯕ ꯚꯥꯔꯠꯀ ꯃꯅꯤꯄꯨꯔꯒ ꯁꯝꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯅꯤ ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯒ ꯚꯥꯔꯠꯀ ꯁꯝꯅꯕ ꯏꯁꯤꯡ ꯂꯝꯕꯤ ꯂꯩꯇꯦ꯫ ꯇ꯭ꯔꯦꯟ ꯂꯝꯕꯤꯁꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯤꯡꯊꯤꯅ ꯐꯪꯁꯟ ꯇꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤ ꯈꯛꯇꯒ ꯚꯥꯔꯠꯀ ꯃꯅꯤꯄꯨꯔꯒ ꯁꯝꯅꯕ ꯂꯝꯕꯤ ꯑꯣꯏꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯃꯗꯤ 2 ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤ ꯁꯥꯕꯤꯗꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯑꯥꯏꯟꯅ ꯌꯥꯗ꯭ꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒꯦꯡ ꯈꯨꯠꯄꯨ ꯀꯌꯥꯅ ꯈꯨꯠꯂꯤꯡꯗꯨꯅ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗ ꯅꯣꯡꯃꯩ ꯆꯦꯟꯗꯣꯜꯗ ꯂꯨꯠꯄꯥꯠ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯉꯁꯤ ꯐꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯗꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ꯫ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯀꯌꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯇꯦꯛꯁ ꯀꯌꯥ ꯂꯧꯕ ꯄꯤꯗ꯭ꯔꯒ ꯒꯥꯔꯤ ꯃꯩ ꯊꯥꯗꯣꯛꯄ, ꯂꯣꯈꯥꯗ ꯏꯟꯊꯕ, ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯤꯟꯗꯤꯃꯦꯟ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯑꯃꯗꯤ ꯐꯥꯗꯨꯅ ꯄꯨꯔꯒ ꯔꯦꯟꯁꯝ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯀꯌꯥ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯗ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯗꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯗꯕꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯗꯨꯅꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯃꯅꯨꯡ ꯆꯟꯗ꯭ꯔꯕ ꯏꯁꯇꯦꯠ ꯑꯃꯒꯨꯝ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇ꯭ꯔꯤꯠ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯏꯁꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤꯕ ꯚꯥꯔꯠꯀ ꯁꯝꯅꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯗ ꯑꯄꯟꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯊꯣꯛꯍꯜꯂꯝꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯊꯧꯁꯥꯗꯕ ꯑꯁꯤ ꯏꯆꯪ ꯊꯧꯅꯥ ꯆꯣꯡꯊꯣꯛꯇꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯗꯨꯅ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕ ꯉꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯁꯥꯗꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯝ ꯀꯌꯥ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯚꯥꯔꯠꯇꯒꯤ ꯇꯣꯈꯥꯏꯅ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯏꯍꯨꯜ ꯑꯗꯨ ꯐꯥꯎꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯥ 19 ꯁꯨꯔꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯇꯅ ꯅꯤꯜꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯜ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯏꯁꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 19 ꯁꯨꯔꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤ ꯅꯥꯍꯜꯅ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯁꯨꯞꯅꯇꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯝꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯍꯟꯗꯅ ꯊꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯍꯧꯖꯤꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡ ꯑꯗꯨ ꯐꯪꯗꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯆꯪ ꯊꯧꯅꯥ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ IFMꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯏꯟꯇꯔꯐꯦꯠ ꯐꯣꯔꯝ ꯃꯅꯤꯄꯨꯔ IFMꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯨꯝ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯝ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯗꯦꯕꯦꯟ ꯍꯣꯁꯄꯇꯤꯃꯌꯨꯝꯅ ꯍꯥꯏ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅꯃꯗꯤ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯚꯦꯁ ₹1 A Day for Peace ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀꯦꯝꯄꯦꯟ ꯑꯃꯁꯨ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯣꯡꯃꯒꯤ ꯂꯨꯄꯥ ꯑꯃꯃꯝ ꯄꯤꯁ ꯐꯟ ꯑꯁꯤꯗ ꯍꯥꯞꯄꯤꯅꯕꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯐꯟ ꯐꯣꯔ ꯄꯤꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯐꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯄꯦꯇ꯭ꯔꯣꯟ ꯏꯟ ꯆꯤꯞ ꯑꯣꯏꯗꯨꯅ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯁ ꯑꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯐꯟ ꯑꯁꯤꯗ ꯆꯪꯂꯛꯄ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯃꯤꯟꯅꯅꯕ ꯈꯣꯡꯊꯥꯡꯁꯤꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ
Manipur Indigenous Peoples Cultural Exchange Festival loisinkhre lainga ama chalaibada asoibasu aranbasu leigani asoibadu khak putholaga negative criticize tawrusi Minister Biswajit maromdana Cultural Exchange Festival sinkiba TNL na condemn tarokli Manipur Lenga ki Tourism Department ki miyeng makhada Indigenous Peoples Forum Manipur na sinduna Kamjong District ki Phungyer Subdivision ki manungsanba Sadong Village ta ngarang digi hauduna nominini satharakiba ahanba Manipur Indigenous People Cultural Exchange Festival 2024 ngasi tuan ba yellow misingi nat ki jago isai loina na loisinkhre Manipur United by Diversity haibasida pangthokpa festival adu loisinbagi thoramadada Power Minister T.S. Biswajit, Manipur Handlooms and Handicrafts Development Corporation ki Chairman K.S. Ibomsa Saryaki, Loinana, Lainga ki Makok Thongbo official sing yauna tuan ba yellow furup singi lusingbu kyasu Saryaki. Thauramadu Saryaradu Minister T.S. Biswajina, Lamdamasida Kundaminari bi yellow furup sing Amanamabu Ikai Kumnaduna Punna, Hingminana bo apil toraduna, Ekwe Mashilgi Amanamabu Ngaknaduna Madi, Sauna ki busing kauthungna duna puna nungsi sana na hingmina sena phongdokre mangna hai yum ama palabadi asoi baran ba yorak pai bis moksani lainga ama salai bada asoi basu aran basu leigani adubo asoi badu puthoraga negative criticize tawbudi langani soi masa sing yorak pada madu positive criticize tawduna afaba maikei du puna bo hona mina saiki India gumna Manipur si tuan puruk kuntraga mari kuntraga mangana khunda bistera mani Lamdam magi belaining laison thajanabi satnabi amasung lo leijaduna punna nungsi sanana hingminaduna lakli masida amaga thajanaba thamduna madi ikai kumnabu unaduna apunbagi wakhaloda nungsi sanana hingminaba mathoktai hauzik tholiba Manipur gi tangdu leitadaba phiba masina miyamna puning phathaduna Forgive and forget haiba wakhalona sida ingsik pahanjilakna bahona bigi tangai phadaba thaudang ama lawba mathoktai ki Istera sida laidiba furup sing puna nungaina laiminana haibasi tasyenama hauziki matam sida yamna mathau tarabu wakhalona amadi haiba wafam thamladuna bahna hai lamdam sida laiminariba furup singi marakta amana nungaina lairaga amana marai saithana hingba tarabadi madu inclusive development ati Manipur si yamna complex oiba society amani haina phongdokladuna masida tuan liningly satnabi masum law na singba khenaba kya laireki Manipur si India gumna diversity the yumpham oiba state amani hairaduna lamdam masida yellow furup singna manaba sing khaktanatana khenaba sing khangdok minaduna nungsi janana hingminaraga jakhot minana bhona basang yaki Matau kramna Manipur khunda minari besing mamangai da punna hingminaram haibigi puwari sing na hongnana ningsing minaba sangi hairaduna unity amasum equality da yumpham oiraga lamdam asida lairiba furup sing punna hingminana ba apel toki Minister Biswarjan hai lamdam asida laiminari ba furup singi marakta chinjak loan lining list amasum satnabina sing basingda amanama bu ikai Kumnaraga India ki nation building da Manipur na sakot pa masu mangjul thaba lamdam ama oina saruk yana basu apel toki Thauramappo ki warol piraduna People's Forum Manipur ki President Asankasana hai Isterasida khunda minari bi yolo furup singna aigi magi haiba khaidoktuna lairabadi kaidonungda sakot pa ngambai furup amada lairiba afaba wakhalon singadu atopa furupta exchange tawnaduna nungsi sana laiminana bo honagadabani masiguma mari asina lamdam asida sakot prakani wahi da haiba khaknatana thabak oina pangthoktuna usi festival asida mi yamdi haiba thidana furuk kudimak sunaba thabak saruk yari basina kumai si mapung phali haiba ofam su magna thamkhena pau sita makhatana supali amaromduna sum phongdorakli cultural exchange festival sinkiba TNL na condemn torakli Tangkul community apex budi am oiriba Tangkul Nagalong TNL na Kamjong district ki Sadongkul Manipur Indigenous People Cultural Exchange Festival 2024 sinkibadu akan mamong yaning da phongdorakli festival sibu silliba sadongdagi wangnau sang kasar kawwa miwe ama lusingba Indigenous People for Manipur IPFM hairiba lubasi Tangkul Nagalong na masakangdi asigumba festival masin bai bisi naga singi mingsa thiana na bo honabana sap action logan hairi hauzu Manipur oiriba phiba masida Tangkul community bulan uhanba yaba mawongda asigumba festival masin kipigidama organizer gi mathak sap action lawragani haina TLA gi president squad
basumna phongdorakli panba yabani manipur lenga ki tourism department gi miyang khada IPFM na sinduna manipur united by diversity haiba thimna nami nini goeba cultural exchange festival asi ngarang sit minister nongthomam berena hawdokhibani makasa tharak poina masum loisilak poina to papawn mayai kaba chinjak ta laisu rabasing lemna layenggadori social welfare amasung uterus anigi thorang makhada mayai kaba chinjak ta laisu raba miyoi samaga mokdrag humdoi lemna rehabilitation center singda lemna layengmagi kudong saba phangalagani haina uterus ki president sagol sem hirojina phongdokre wafam asing asi manipur press club da pangthok papaw gi mipam amada Herojina phongdokhibani mangna makhatan hai state asida mayai ka bachinjak drug amadi yuda masing yamlaba miyoi kya laisuri makhoi sing asigi manungna sentok lambi leitaba lairaba imungi miyoi singdi mayai ka bachinjak sisinaba to uninglabasu rehabilitation center satuna mathau taba treatment tawbi khudong chaba lobngamde masigi khudong chaba si phangananaba uterusna state social welfare department da haijabada yabirak department asina miyoi amamamda lupa lising taruk taruk putholaga rehabilitation center yankhaida punna drug amadi mayaka bachinjak singda laisuraba miyoi samaga mokdraga humdoi detoxification amasung de addiction gi treatment phangangani haikenasu pawmuna makhataran su phongdorakli aduga tentak nasumna meyamna thamjaram gi duga haujiko inadi meyam paw matang aselu sinjarage masu meyam puna anauba update ngamina sena sinel sigi mekedi gisu meyangi maphamna makhatana thamjari meyam puna anauba update ngamina si